Imai ben mayam yobira me. Akoi yojare esa. Kara thengthokre mayam waru bibe adi. Mayam phambiro. Akoi misi bo iwat wat pa malida. Sir, ngasi se aina mayam da pau di chen jagi bane. Ado mayam amata lakte. Kari tawramano khangdi. Sir, mamang dadi mi sing se loi su bane akoi committee se. Ado adak board laksana kan si dadi. Kari dinu khangde iwat wat ni se. Sir, mi sudraga su ngasi se adum tawsala sida. Lakadaba leiramdi ngaktangdi ngaibibna phatro asugluraba vote naksalaraba matam sida hauji phau mi sudri sinadi anoba khara hapsan bana pharoidro sa aigi wakanda su sina pamje anoba khara hapsan laga phagadra khalisa aduna phatro ise phaye hana yari bidu laktrabani na anoba khara hapsan ba phaye Mayam na tawse habdo ai adum yai. Mathau tabado dum tawse anoba mating leiba mi pusan biro magi tawham thokado ai loi tawge ai leisidi hauski matam sida bo sen ngam daba kai lege sarna haiba wado yamna chumi ado ai khoi khaitang section bana phagado malisa fare masi gidi meeting asi matang asda loisalasi ayang mapung phar kanda amutang ga phamina gisi nai ko madam de amta phambi ko samul bien thamo Bi moi la ko kari hange ko sada hekta hayone isan jingna kari pamge hayo ai leisidi kai haidoino ga khangdeda sargi damakta akhoi myam se punne hekta labani aduda pholang momom tang leibiyo na haige na lakpa leigadabani sarnabu leibini haidi sargida pulap leptoini sarnabu akhoi phone do hek leibiraba akhoi imanabi mayam lehori adu loi pu laktoini sar bot maya sibu kari ga loba yabage kon gumbaga di adum pidaba yabra sar aido phi yamna saning tawbane isan hek pamado loi pidoribani kon pame kon pigani phone pame phone pigani noi gi damukta loi pigadoribani tawbadadi vote engonda pidabadi yadi ai vote ka daba yadabani ne isan gi phone dubo kaya ga piradi yagadoribano ne pangam yam drasu 20k mutang piradi konanaba dum sillage adudi angang singi photo madam na imunga angang singa tarara ga ta sinbiro madam hoi sa ibema changa silao pepe ngai kho sel di lauthore do akoi kamai to jaina du bro senje lawre dana akhoi na khra sidana hore dana aremba duna ne da chinglen da pidoiba dune junga saide haige tawbane mangon de lauthoga da chiklen da pulap piraje hoi moi de gi lauthokta kana de lauthok tuino bot haye thadar da loire khara ma khoi sijinaraga khara ma da chinglen da maseng panga jeba hoi chalo silo hantaki election asidine yam ludori jane akhoi meyam tanaraga ne munna khalaga thabak asi tawsi natrabadi ne akhoi thawai mangdori bane chummi adu warabadi ne hantaki tang manga se akhoi meyam ta khana sida akhoi yawla yawro chalu khige chale Hanaki election se ma seng he ra ichen zo ha kaino masina mu tawra isina kaino haba nanglo tawra ido aina ngasi mi kok thongna rajniti yauri base nahaki damakta ne yum masi damakta na nasan hari sunya da iman ani ko sum ta doi dine ima su mai to ba nasan su hai to sei ma da waru ko ki ko Sidai dam sang ade Kala le bige koi bot ki lak seri ye tabi bro Rumah sini nasa lak seri pabung pare dun tol ko ja hoi pabung lebak yum dikalu ko lebak yum mang brin he lebak yum dikalu ta ko di soi de ne sidai da mai pa honagadun mayam chung honagadun ni
ꯑꯩꯈꯣꯏꯁꯦ ꯅꯉꯣꯟꯗ ꯋꯥꯈꯜ ꯆꯥꯎꯅ ꯊꯝꯃꯤꯕꯅꯤꯅꯦ ꯄꯥꯕꯨꯡ ꯍꯣꯏ ꯄꯥꯕꯨꯡ ꯁꯣꯏꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯁꯨꯛ ꯃꯤ ꯌꯥꯝ ꯂꯩꯔꯤꯁꯤꯗꯕꯨ ꯀꯩꯗꯧꯕꯩ ꯀꯥꯔꯣꯏꯗꯣꯏꯅꯣ ꯂꯩꯕꯥꯛꯁꯤ ꯑꯝꯇ ꯀꯟꯁꯤꯀꯣ ꯂꯩꯕꯥꯛꯁꯤ ꯃꯥꯡꯉꯕꯅꯤꯅꯦ ꯍꯥꯟꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯅ ꯂꯣꯏ ꯃꯥꯡꯍꯜꯂꯕꯅꯤ ꯅꯣꯏ ꯑꯅꯧꯕ ꯊꯣꯛꯄ ꯅꯍꯥꯁꯤꯡꯁꯤꯅ ꯑꯝꯇ ꯀꯜꯂꯨꯀꯣ ꯂꯩꯕꯥꯛꯁꯦ ꯍꯟꯗꯛꯇꯤꯅꯦ ꯂꯩꯕꯥꯛ ꯈꯤꯇꯪꯇ ꯈꯟꯕ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯃꯥ ꯈꯟꯗꯨꯅ ꯄꯨꯊꯣꯛꯆꯔꯕꯅꯤ ꯍꯟꯗꯛꯇꯤ ꯑꯣꯖꯥ ꯍꯣꯏꯅꯅꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯗꯤꯅꯦ ꯌꯥꯗ꯭ꯔꯕꯅꯤꯀꯣ ꯇꯧꯕ ꯑꯣꯖꯥ ꯌꯥꯕ꯭ꯔꯅꯦ ꯌꯥꯝ ꯁꯨꯝ ꯇꯧꯒꯗꯕꯅꯤ ꯍꯛꯆꯥꯡ ꯀꯃꯥꯏ ꯇꯧꯕꯤꯔꯤ ꯄꯥꯕꯨꯡ ꯈꯪꯗꯦ ꯏꯕꯨꯡ ꯇꯧꯔꯤꯁꯦ ꯆꯥꯅ ꯍꯥꯏꯗꯨꯅꯤ ꯄꯥꯕꯨꯡ ꯅꯨꯡꯇꯤꯒꯤ ꯍꯤꯗꯥꯛ ꯆꯥꯕꯗ ꯋꯥꯔꯕꯅꯤ ꯏꯄꯥꯁꯦ ꯑꯗꯨꯝ ꯆꯠ ꯅꯥꯕ ꯍꯥꯏꯗꯨꯅꯤ ꯏꯆꯥꯒꯤ ꯌꯥꯎꯒꯗꯕꯁꯦ ꯌꯥꯎꯕ ꯉꯝꯗ꯭ꯔꯕꯅꯤ ꯏꯄꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡ ꯑꯗꯣ ꯄꯥꯕꯨꯡ ꯌꯥꯝꯕ ꯌꯥꯝꯗꯕ ꯀꯩꯅꯣ ꯍꯥꯞꯁꯨ 이bung ꯏꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯏꯁꯟꯕꯤꯌꯨ ꯄꯥꯕꯨꯡ ꯏꯁꯥꯅ ꯃꯇꯦꯡ 시대네 뭘 콤블 라고도 비사비 타고 도구노 마시 비게네 칼리디코 너 마뚱다 아무나 생각하노 पाबुंगना लाना खनबिरे पाबुंग नसादी लेजब नसदे पाबुंगी अनाबगी खलगा नसाना मतेंग तौजबने आई लांजरे पाबुंग पाबुंग आई मथंदा अमुन तौजरो औ तरुनुको माइ पापो ओगिदमनिको इसा माइ पाउ होय पाबुंग नसा मुंग ससरुगी पाबुंग ओजा सुलबी याकेको 소리 그 매암 레이시디 저소로 तामो ngasijibu mafamje kai chapa tare ꯇꯈꯦꯜꯂꯣꯡꯒꯤꯗꯨꯅ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕꯅ ꯐꯠꯇ꯭ꯔꯣ ꯑꯣ ꯑꯗꯨꯅ ꯐꯩꯌꯦ ꯑꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯨꯔꯁꯤ ꯑꯣ ꯄꯥꯕꯨꯡ ꯑꯗꯣ ꯃꯣꯏ ꯇꯈꯦꯜꯂꯣꯡꯒꯤ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯎꯅꯕ ꯄꯥꯝꯃꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯃꯨꯛ ꯆꯠꯁꯤꯟꯖꯤꯅꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯁꯥꯔꯁꯦ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇꯦ ꯃꯇꯝꯁꯤ ꯌꯥꯝ ꯊꯦꯡꯉꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯀꯨꯏꯃꯟꯈꯔꯦꯅꯦ ꯍꯣꯏꯅꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯊꯦꯡꯃꯟꯈ꯭ꯔꯦꯗ ꯁꯤ ꯌꯧꯔꯗꯤ ꯑꯩꯈꯣꯏ ꯇꯟꯁꯤꯜꯂꯛꯀꯗꯧꯔꯤꯗ ꯀꯨꯏꯁꯨ ꯀꯨꯏꯃꯟꯈꯔꯦꯅꯦ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤ ꯐꯅꯁꯨ ꯃꯀꯨꯏꯔꯕꯅꯤ ꯐꯅꯗꯤ ꯃꯀꯨꯏꯔꯕꯅꯤ ꯇꯟꯕꯨ ꯇꯟꯁꯤꯜꯂꯛꯑꯦꯗ ꯁꯨꯝ ꯇꯧꯗꯣ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯉꯥꯏꯕꯗ ꯋꯥꯕꯤꯔꯝꯃꯒꯅꯤ ꯍꯣꯏ ꯁꯥꯔ ꯃꯌꯥꯝ ꯐꯝꯕꯤꯔꯣ ꯑꯣ ꯇꯥꯗ ꯇꯥꯔꯦ ꯁꯥꯔ ꯑꯣ ꯂꯥꯛꯑꯣ ꯁꯥꯔ ꯉꯁꯤꯒꯤ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯒꯦ ꯁꯥꯔ ꯑꯝꯇ ꯌꯦꯡꯖꯈꯤꯒꯦ ꯁꯥꯔ ꯂꯨꯍꯣꯡꯕ ꯑꯃꯒ ꯑꯅꯥꯕ ꯍꯪꯕ ꯑꯃꯒ ꯆꯠꯀꯗꯕꯗꯤ ꯂꯩꯖꯩ ꯁꯥꯔ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯋꯥꯀꯔꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯅꯪ ꯆꯠꯊꯣꯛꯎꯔꯣꯗꯅ ꯁꯥꯔ ꯏꯂꯦꯛꯁꯟ ꯃꯌꯥꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯋꯥꯀꯔ ꯑꯣꯏꯕꯅꯤꯅ ꯁꯥꯔꯅ ꯆꯠꯄꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪ ꯀꯔꯤꯝ ꯋꯥꯔꯨꯅꯣ ꯑꯣ ꯃꯇꯝꯗꯨꯒꯤꯅꯦ ꯁꯦꯟꯅ ꯊꯣꯡꯕꯗ ꯌꯥꯔꯣꯏꯗꯕ ꯂꯩꯇꯦ ꯁꯦꯟꯅ ꯄꯣꯞ ꯊꯣꯡꯕꯒ ꯌꯥꯒꯗꯕ ꯉꯥꯛꯇꯅꯤ ꯐꯅꯤ ꯁꯥꯔ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤꯁꯤ ꯏꯁꯣꯏ ꯁꯣꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤ ꯃꯃꯥꯏ ꯂꯩꯔꯒ ꯆꯦꯟꯗꯕ ꯇꯧꯏꯗꯤ ꯁꯥꯔ ꯑꯁ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯁꯥꯔꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯖꯔꯛꯑꯅꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯇꯣꯉꯥꯟꯕ ꯃꯠ ꯑꯃ ꯂꯩꯖꯕꯅꯤ ꯍꯣꯏꯗ ꯚꯣꯠꯇꯤ ꯑꯩꯅ ꯏꯀꯥꯒꯗꯧ ꯂꯩꯔꯕꯅꯤꯗ ꯀꯥꯅꯤ ꯀꯥꯗꯅ ꯀꯥꯗꯣꯏꯅꯣ ꯑꯗꯨꯅꯤ ꯀꯩꯁꯨ ꯂꯩꯇꯕ ꯉꯔꯥꯡꯒꯤ ꯉꯈꯥ ꯄꯦꯇꯋꯥ ꯃꯥꯅ ꯁꯦꯟꯁꯨ ꯄꯥꯏꯗꯕ ꯃꯥꯅ ꯀꯔꯤ ꯇꯧꯕ ꯌꯥꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯅꯣꯏꯅ ꯃꯥꯒꯤ ꯃꯤ ꯌꯥꯝꯃꯤ ꯍꯥꯏꯔꯤꯗꯣ ꯌꯥꯝꯖꯁꯅꯨ ꯚꯣꯠꯇꯣ ꯅꯛꯇ ꯅꯛꯁꯜꯂꯛꯈꯤꯁꯅꯨ ꯃꯥꯒꯤ ꯃꯤ ꯃꯌꯥꯝꯗꯣ ꯍꯌꯦꯡ ꯑꯩꯅ ꯍꯪꯒꯥꯝ ꯃꯄꯨ ꯂꯩꯕꯗꯧꯅ ꯄꯨꯂꯞ ꯂꯩꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯃꯛꯅꯤ ꯁꯥꯔꯅ ꯑꯗꯨꯃꯛꯅꯤ ꯇꯧꯒꯗꯕꯅꯤ ꯑꯗꯨꯃꯛ ꯇꯧꯒꯗꯕꯅꯤ ꯑꯣ ꯇꯥꯗ ꯑꯝꯇ ꯂꯥꯛꯑꯣ ꯁꯥꯔ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯁ ꯌꯥꯗ꯭ꯔꯦ ꯇꯥꯗ ꯁꯤ ꯑꯝꯇ ꯂꯧꯊꯣꯛꯄꯤꯌꯨꯁꯦ ꯑꯣ ꯌꯥꯅꯤ ꯁꯥꯔ ꯇꯥꯗ ꯃꯌꯥꯝ ꯂꯥꯛꯏꯁꯤ ꯎꯔꯦꯗꯅ ꯑꯣ ꯃꯌꯥꯝ ꯂꯥꯛꯏꯁꯤꯒꯤꯅꯦ ꯆꯥ ꯅꯨꯡ ꯑꯝꯇ ꯄꯨꯊꯣꯛꯄꯤꯔꯛꯎꯁꯦ ꯐꯅꯤ ꯁꯥꯔ ꯑꯩꯍꯥꯛ ꯄꯨꯊꯣꯛꯆꯔꯛꯀꯦ ꯏꯆꯦ ꯑꯩꯅ ꯈꯣꯝꯕꯤꯔꯛꯑꯣ ꯍꯥꯏꯕ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯣ ꯈꯣꯝꯕꯤꯔꯛꯑꯕꯣ ꯁꯥꯔ ꯈꯣꯝꯒꯠꯆꯔꯦ ꯑꯣ ꯑꯗꯨꯒꯤꯗꯣ ꯌꯨꯝꯕꯨꯔꯦꯝꯕꯤꯁꯤꯡꯗ ꯄꯤꯒꯗꯕꯗꯣ ꯃꯗꯨꯃ ꯑꯩꯈꯣꯏ ꯃꯤꯁꯤꯡꯗ ꯄꯤꯒꯗꯕꯅꯤꯀꯣ ꯃꯤꯒꯤꯗ ꯄꯤꯕ ꯌꯥꯗꯦꯀꯣ ꯏꯁ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯃꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯈꯪꯗꯦꯌꯦ ꯁꯥꯔ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯂꯣꯏꯅ ꯄꯤꯕꯤꯕꯅ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯁꯥꯔ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤꯅ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯁꯥꯔ
ꯑꯩꯒꯤꯕꯨꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯦꯗ ꯃꯌꯥꯝꯅꯕꯨ ꯌꯥꯔꯒꯗꯤ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯇꯧꯁꯤ ꯍꯣꯏ ꯍꯣꯏ ꯁꯥꯔ 이봉아 ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪꯕꯨ ꯀꯔꯤ ꯂꯩꯒꯦ 이마 ꯑꯩ 미팅 ꯑꯝꯇ ꯉꯥꯛꯇꯪ ꯌꯧꯁꯜꯂꯨꯒꯤ 이마 ꯑꯗꯨ ꯑꯩ ꯐꯠ ꯂꯥꯛꯑꯦ ꯉꯁꯤ ꯑꯉꯥꯡꯉꯩꯁꯨ ꯈꯔ ꯂꯥꯛꯀꯗꯕ ꯂꯩ ꯑꯗꯨꯅ ꯑꯩ ꯑꯝꯇ ꯌꯧꯁꯜꯂꯨꯒꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤꯀꯣ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ 이마ꯅꯦ ꯃꯅꯝ ꯅꯝꯈꯤꯒꯦꯀꯣ ꯍꯣꯏ 이마 ꯁꯥꯔ ꯀꯩꯅꯣ ꯈꯟꯅꯗ ꯌꯥꯗ꯭ꯔꯦ ꯀꯔꯤꯅꯣ ꯐꯝꯃꯨ ꯑꯩꯈꯣꯏꯒꯤ ꯋꯥꯀꯔ ꯃꯔꯛꯁꯤꯗ ꯁꯥꯔꯒꯤ ꯚꯣꯠꯁꯦ ꯀꯟꯅ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯁꯥꯔ ꯃꯙꯨꯅꯤ ꯁꯥꯔ ꯃꯗꯨꯗꯣ ꯍꯣꯔꯦꯟ ꯄꯣꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯉꯝꯒꯅꯤ ꯁꯥꯔ ꯏꯔꯦꯟꯁꯤꯅ ꯊꯦꯝꯃ ꯄꯣꯔꯛꯀꯗꯧꯅꯤ ꯐꯅꯤ ꯁꯥꯔ ꯃꯥꯅ ꯑꯄꯥꯝꯕꯗꯣ ꯄꯤꯖꯧ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯀꯅꯥꯝꯇꯗ ꯈꯪꯍꯟꯕ ꯌꯥꯗꯕ ꯍꯣꯏ ꯁꯥꯔ ꯋꯥꯈꯜ ꯇꯥꯔꯦꯀꯣ ꯑꯩ ꯀꯅꯥꯝ ꯈꯪꯍꯟꯖꯔꯣꯏ ꯁꯥꯔ Đông đông tu nong vi chak chak na ki cho đi tha doi puni pinu ma tu chi chau cha chau ama khat khat u toi ngan phải chau chau mày nào với lạc sẽ đi ꯃꯣꯅꯣ ꯀꯔꯤ ꯂꯩꯔꯒꯦ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯏꯁꯤꯕꯣ ꯃꯦꯗꯥꯝ ꯑꯩꯈꯣꯏ MLA ꯆꯠꯂꯨꯁꯣꯅ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤ ꯃꯦꯗꯥꯝ ꯑꯩꯈꯣꯏꯁꯦ ꯆꯠꯂꯨꯁꯣꯅ ꯈꯥꯡꯉꯝꯗꯗꯅ ꯂꯥꯛꯏꯅꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯗꯨꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯕ ꯃꯦꯗꯥꯝ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯑꯩꯈꯣꯏꯅ ꯆꯦ ꯊꯥꯕꯗꯨꯗ ꯃꯦꯗꯥꯝ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯂꯥꯛꯇꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯑꯁꯨꯝ ꯄꯣꯊꯥꯒꯦꯅ ꯈꯜꯂꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯦꯗꯥꯝꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯒꯦ ꯐꯅꯤ ꯆꯠꯂꯁꯤꯔꯥ ꯆꯠꯁꯤ Mai chingmen na candidate ama oina chongthok pirapasda kariguma laiba phadana vote che kare haragadi ahama priority oina tawbigadawa thabak thorangse kari ꯀꯩꯒꯨꯝꯕ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯚꯣꯠꯁꯦ ꯀꯥꯍꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯄꯥꯏꯈꯠꯀꯗꯕꯁꯦ ꯍꯧꯖꯤꯛ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯁꯤ ꯍꯥꯟꯅ ꯃꯨꯊꯠꯄꯁꯤꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯄꯥꯟꯗꯝꯅꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯍꯥꯟꯅꯒꯤ MLA ꯇꯥꯡꯕꯁꯤꯡꯗꯒꯤ ꯃꯥꯒ ꯌꯥꯝꯅ ꯅꯛꯅꯕ ꯂꯝꯕꯥ ꯆꯤꯡꯈꯩ ꯃꯩꯇꯩꯅ ꯚꯣꯠ ꯃꯁꯤꯡ 5,000 ꯍꯦꯟꯗꯨꯅ ꯀꯥꯈ꯭ꯔꯦ ꯁꯥꯔ ꯀꯩꯗꯧꯔꯦ ꯁꯥꯔ ꯑꯇ ꯇꯞꯊꯔꯦ ꯃꯗꯨꯒꯣ ꯁꯥꯔ ꯃꯗꯨꯒꯣ ꯍꯥꯠꯀꯦ ꯁꯥꯔ ꯄꯣꯠ ꯀꯥꯗ ꯎꯃꯤ ꯍꯥꯠꯀꯦ ꯁꯥꯔ ꯀꯗꯥꯏ ꯕꯤꯒꯣꯃꯤ ꯁꯥꯔ ꯑꯇ ꯀꯥꯒꯤꯔ ꯀꯥꯒꯤꯔ ꯃꯗꯨꯒꯣ ꯍꯥꯠꯀꯦ ꯁꯥꯔ ꯅꯗꯤ ꯀꯥꯒꯤ ꯁꯨ ꯀꯥꯗꯕ ꯌꯥꯎꯔꯤ ꯁꯥꯔ ꯅꯪꯖ ꯍꯥꯠꯀꯦ ꯁꯥꯔ ꯃꯗꯨꯒꯣ ꯅꯪ ꯃꯗꯨ ꯅꯠꯇꯕ ꯃꯗꯨ